ꯒꯨꯒꯜꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝ ꯏꯃꯥ ꯇꯦꯛꯁꯤ ꯍꯥꯏꯅꯀꯣ ꯃꯥꯂꯦꯝ ꯏꯃꯥ ꯇꯦꯛꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯔꯤꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗꯣ ꯃꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯒꯤꯗꯃꯛ ꯋꯥꯎ ꯏꯠꯁ ꯔꯤꯌꯦꯂꯤ ꯅꯥꯏꯁ ꯒꯨꯗ ꯖꯣꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯏꯟꯁꯇꯣꯜ ꯇꯧꯁꯜꯂꯣ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯈꯜꯂꯦ ꯁꯤꯒꯤ ꯁꯥꯔꯚꯤꯁꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯀꯣ ꯚꯔꯥꯁꯨ ꯌꯥꯝ ꯀꯟꯅ ꯌꯥꯝꯗꯦ ꯍꯥꯏ ꯃꯣꯏꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯂꯣꯏꯗꯣꯔꯦ installing open ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯇꯧꯔꯒ ꯍꯥꯡꯉꯅꯤ ꯁꯤꯅ ꯇꯦꯡꯀꯜꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯅꯤ ꯇꯦꯡꯀꯜꯗ ꯂꯥꯛꯄꯒꯤꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯦ ꯌꯥꯝ ꯐꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯐꯣꯟ ꯅꯝꯕꯔꯁꯨ ꯄꯤꯔꯦ Thank you for watching this video.